Akasvani Imphal Ngangom Kiran Pau Pajari Ahan Madamaru Pau Raja Sida Nalayang Pium Pagat Hanabagi Matangda Tongan Hospital Sing Mihut Singa Mukhyamantri Nongthom Birena Unadunwari Sanakre Manipura Henjang Napi Manamasing Putokpada Kakshing Jila Su Saurabu Thaudang Lauri Amasung Pradhan Mantri Narendra Modi na hairi Bharat asi major maritime power oiraknabagi lambida khongjal yangna sangsilakli Mukhyamantri Nongthom Birena Raja Sida Analayang Khudong Chabasing Piriba Hospital Sing Mihutching Unaduna Analayang Pium Pagat Hananaba Kanakrai Association of Healthcare Providers India Manipur chapter gi mihut singa Imphal da laiba Mukhyamantri Secretariat ta ngarang Mukhyamantri ga unaduna hiramasi gi matang wari chanaki wari chanabaduda Manipur gi masak naiba hospital singi mihut sing saruk yaki Manipur da analayang gi phimam phagat ana bohana bada thengnari ba khudong chadaba singsu mifam aduda khana nainaki singnaba kaya lairaba su miyamda analayang gi khudong chabaning tina phanghanna bohana bada makhoina lawriba thodang singbu Mukhyamantri na thagat pa phongdokki Lanmi ki numit ka mari lene na tara taruk suba Assam Rifles kunithoi suba kuntaret suba masung kunthra taruk suba Assam Rifles unit singda Chief of Army Staff unit citation mana khusin nakrai unit mari asi lalobagi irang lairiba Nagaland amasung Manipur da mathau tawri unit citation mana asi sahi khudingi khangatlaba army amasung Assam Rifles unit ta makhoina singthaningai oina taw thabak kidamak pibani Amaromda Manipur da thokiba ising ichawda kunthraum da shiba Assam Rifles na lokiba thodang busak khangba oina World Congress on Disaster Management Disaster Risk Reduction Award lisingani kunmari pirakle hairi New Delhi da pangtokba thormamada manasi Kendra Commerce and Industries Mantri Piyush Goyal na kunthraum da shiba Assam Rifles ki commandant Colonel Radha Krishna da kusinarkpani hairi Lawlok lama matungda lawbuk singda mana masing hanjang na pithabana lawphom aduk lebak le haw chalhin batana tana lawmi sing sentok khengat hali raja sig lawphom singda lawlok lama matungda matam changna sijinadana hangduna thambagi mahutta honabakan balawmi singna atopa pambi sing thabagi thabak tapna hengalakli Manipur gi oina hanjang na pi mana masing puthok le jila sing manungda Kakching jila so amani jila sig lawphom kayada kumbi kalen naidana hanjang na pi thabagi thabak tawduna miyamda matam gi oiba hanjang na pi sing phanghanbada chawna mateng pangli hiram asigi matangda ekoi Kakching pawmi gi pawdam ama Poinu loro hek loikibaga jila asigi labu singda leibak lehaw khenoi matungina lawmi singna tongan manama sing thanari khudam oina wabagai kadajit amadi wabagai thinge laikai turel mamaida semai turel dagi senthrakpa lengoina maram oiraga mafamdugi leibak yamna homba leibak foli taba maramna local gi alu abir chaibi angangba marang kaina thai aduga hawai thrak makhyat mubi hawai yuruman bi samput hawai thabi mairena chingba thai kobi lei kobi ful amadi hangamna chingba kairak amadi wabagai da paktanana thanari aduga Kakching khonongna tarbuz puthokpada maming chatli lamjaw lamaido amadi tejpurna khongdu marang kaina thari Kakching gi palen taba lambi lawyai lambi hairgasu khangnariba lambi asigi akoibada leiriba labuk singda alu tilo macha tilo achoba rajma chanam hawai mubi hangam amadi hawai thrakna chingba thari haiba mana masing asigi phangpham oiriba jila asigi yamna maru oiba keithel ani hairagadi Yanglam wabagai lamkai bazar amadi Kakching bazar ni hairiba keithel ani asida mioi kyana numit khudingi ayu anganbadagi hauduna pot leiba yonbagi thabak chathari Akaspan Imphal gi pawgidamak Kakching dagi numaithem babesor National TB Elimination Program mi makhada numit chamani chumna chatharakpa campaign gi sarukama oina Thobal district ki manungda laiba TB na narba mi oini phuni thoida nutrition support oina chana thana sinjak sing yan thokre District Administration Thobal amasung National TB Elimination Program Thobal Unit na sinduna Jila asig DC Office ta laiba Conference Hall dangarang pangtokpa thormaduda Jila asig Deputy Commissioner Ahantem Subhash na hai ngasi aikoina tawjariba nutritional support program se ngasi yoina aikoina yanthokade se nifuga ithoi awat pasing sisu aikoi cover tawnaba ai akoi atop mi sing aikoina request tawjaraga walhori basing sigi jo aikoi magi mixai mitra magi maru oina ba magi nutritional supplement tha taru ki pibi na ba si tha taru ki ni ko koina pidai se magi hidak sari ngai matam ni haitare loigi bana loigre to hogala podagi se mudi tha taru pi ga dabni si aikoi atai su aikoi tawna ba aikoi ona jagi ni haiba se mayam thamjaraga district se da leiriba mioi sing na su koi lemhauri ba sing se amom tak adopt tawbi oina aina personally amasung district administration side gi appeal tawjari
फेरजोल जिला की जोन एंड एजुकेशन ऑफिस समग्र शिक्षा न सिंधुना जिला असिगोइब स्कूल मैनेजमेंट कमिटी की डिस्ट्रिक्ट लेवल ट्रेनिंग प्रोग्राम ngarang IB रोड लैबा साइनोट हॉल द पांगथोखरे तोंगान तोंगान बा स्कूल द लाकपा हेड मास्टर मसुंग हेड मिस्ट्रेस हुमपुरोम न सरुकिया की स्कूल मैनेजमेंट अमदि स्कूल मैनेजमेंट कमिटी की थबक थोरम सिंग मतंगदा रिसोर्स पर्सन सिंग न वांगांग की मोरबुंग की चोरचानपुर तमन सत्पगी लंबी द बोलेरो पिकअप अमा नेशनल हाईवे कुंथ्रा तरत की MS38 मनाक्ता लोखादा तासिनबदा मे अनि सोकले सोलो मे अमगी फियम लुना लै हाइरी असोक मे अनि अदु CRPF की कांगबो मना लखतुना मटेंग पांगनो मतुंगदा लैमखोंगी आर्मी कैंप त लैब हॉस्पिटल पुखतुना लायेंगली ताबिरिबो पावसी आकाशवाणी इम्फाल दगिनी। प्रधानमंत्री नरेंद्र मोदी न हाइरी भारत असी मेजर मैरीटाइम पावर ओरकनबगी लंबी द खोंजेल यांगना संगसिलकली मुंबई के नेवल डॉकयार्ड तंगरंग नेवी के लान के जहाज अहम INS सूरत INS नीलगिरी मसुंग INS भागसिर कमीशन तौबगी थौरमदा वांगांग लदुना प्रधानमंत्री न हाई खोंगथांग असिना भारतना समुद्र के लमदा थोइदोक हेंदोक शक्ति लेब लेबाक अम ओरकनबो हनबदा चाउनो मतेंग पांगलगनी लान के जहाज अहुमक लेबाक असिदा फंगो मसक मथुमतना साजबा सिमकना यामना साउथोक सनिंगाइनी हाइरदुना प्रधानमंत्री न मरी लेनब खुदिंग पुथागत फोंगदोकी ngasi phongba pauche sing maru pauching da hauzik khangembam James leire James Thagachedi Kiran Guwahati Kolkata amadi Dimapur paigada Alliance Air gi anoba flight service hokre haina pongnafam pauche da ahan ba headline tawduna phongli Langi warasin puraknaba miyamna meeting pumnamak thamliba governor na President Draupadi Murmu ga unakre haina huenlan pauda anishuba headline oina phongli Pau asigi makada sub headline oina Prime Minister Narendra Modi amashung Home Minister Amit Shah yauna makok thongbo luchingba sing unaram laga January 18 natraga kunda halaklagani haina phongli masiga manaba pau ama Imphal Free Press da Governor Vala President amadi Vice President unakre haina phongli Manipur gi lai harauba UNESCO Intangible Cultural Heritage of Humanity gi list ta yahanaba Sangit Natak Academy da ai bache role thakre haiba pau ama Manipur News da headline tawduna phongli Kuki militant singi drone bombing lepa leite handak Manipur Rifles da target tawrakhi haina Sangai Express Manipuri edition da anisuba headline phongli Naharul gi thaudang da sugi financial assistance phanglaba Kuki militant singna niyamlana yamlava senpham kaya khai khomgatli haina anisuba headline tawduna phongli Mizoram gi ethnic group Jorona Center da free movement regime amuk hanna chadhanna ba takshan kre haiba paw ama morning bell da maruiba paw oina phongli Senapati da ekar manga da tharamba popi panbi yanthat kre haina Sangai Express English edition da maruiba paw oina phongli Asak bal lafoi hidak tinglaga yonbagi video clip ama viral oire kaithel da lafoi mulhanna ba season naramba hidak makhal ama food safety gi team na fare haiba paw ama sanalepak paw che da ahan ba headline tawduna phongli Bishnupur da National Road Safety Month hudokre haina Manipur Mail da headline tawduna phongli Republic Day thoram pangthoknaba Senapati Jila gi oiba DLO singi mifam pangthokre haina Hills Hornbill Express da headline tawduna phongli Manipur AIDS Control Society ga Siza Hospital ga kutsamna duna ART Center ama hangdokre haina People's Chronicle gi anchor kalam da phongli Awat pa Dr. Tharak naba honaringai da Dr. ama amuk transfer tawkhibagi Wangu PHC Solonsin kre haina Ichel Express da headline tawduna phongli Ganfiu Mail da Liangwai gi khunja singda furakhibadagi thogdokpu Naga Students Organization singna nungaitaba phongdorakli haina headlines tawduna phongli Viability Gap Funding Scheme gi makhada Manipur ga atai state singa chathok chasin tawbada khudong chananaba ahenba flight service hawdokre haina Tamenong Times da headline tawduna phongli Kiran Thagachari James Aroi Badamaru Pau Amuhanna Raja Sida Analayang Pivum Pagat Hanabagi Matangda Tongan Tongan Hospital Sing Mutchinga Mukhyamantri Nongthom Biren Unadunwari Sanakre Manipur da Henjang Napi Mana Masing Puthokpada Kakching Jila Su Chaur Thaudang Lauri Amashung Pradhan Mantri Narendra Modi na hairi Bharat asi Major Maritime Power Orekna Bagilambida Khongjal Yang na Sangsilakli Paulo Jere